ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯌꯥꯝ ꯋꯥꯐꯝ ꯊꯝꯖꯒꯗꯧꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯧꯗꯣꯡ ꯁꯤꯛꯄꯤ ꯃꯔꯨꯞ ꯑꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯍꯧꯗꯣꯡ ꯑꯃꯒ ꯁꯤꯛꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯁꯥꯟꯅꯩ, ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯛꯄꯤꯒꯤ ꯃꯆꯥ ꯃꯉꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯈꯣꯡꯅ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯁꯤꯛꯄꯤ ꯑꯗꯨ ꯃꯆꯥ ꯃꯉꯥ ꯀꯥꯏꯅꯕꯒꯤ ꯋꯥꯔꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯔꯨꯞ ꯍꯧꯗꯣꯡ ꯂꯥꯛꯇꯨꯅ "ꯀꯔꯤ ꯇꯧꯔꯦ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯃꯔꯨꯞ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯛꯄꯤꯅ ꯁꯥꯃꯨ ꯂꯝꯁꯥ ꯂꯥꯛꯇꯨꯅ ꯃꯍꯨꯝ ꯅꯦꯠꯈꯥꯏꯕꯤꯔꯝꯕꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯃꯉꯥ ꯅꯦꯠꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯗꯣꯡꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯁꯥꯃꯨ ꯂꯝꯁꯥꯗ ꯂꯃꯟ ꯈꯨꯝꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯔꯨꯞꯅꯕꯨ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯠꯄꯤꯔꯕ ꯉꯥ ꯊꯣꯡꯕꯒ ꯎꯆꯤ ꯉꯧꯔꯒ ꯇꯧꯗꯨꯅ ꯑꯩꯍꯥꯛ ꯆꯥꯛ ꯁꯣꯏꯗꯅ ꯀꯧꯖꯒꯦ꯫ ꯃꯔꯨꯞ ꯁꯤꯛꯄꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯁꯥꯃꯨ ꯂꯝꯁꯥꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯏꯔꯦꯜ ꯈꯣꯏꯌꯨ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯈꯣꯏꯔꯦꯜ ꯈꯣꯏꯃꯨꯁꯤꯡ ꯑꯗꯨꯗ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨ ꯍꯥꯠꯅꯕ ꯃꯔꯨꯞ ꯁꯤꯛꯄꯤꯒꯤ ꯂꯃꯟ ꯈꯨꯝꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯅꯦꯛꯑꯝꯃꯤ꯫ ꯈꯣꯏꯔꯦꯜ ꯈꯣꯏꯄꯨꯅ ꯌꯥꯕꯤꯔꯗꯨꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯁꯥꯃꯨ ꯑꯗꯨ ꯊꯤꯔꯛꯄꯗ ꯎꯃꯪꯒꯤ ꯑꯁꯨꯞꯄ ꯃꯐꯝ ꯑꯃꯗ ꯃꯇꯣꯝꯇ ꯎꯁꯥ ꯋꯥꯁꯥ ꯂꯥꯝꯗꯨꯅ ꯆꯥꯔꯝꯕ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯔꯦꯜ ꯈꯣꯏꯄꯨꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨꯗ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯄꯤꯔꯨꯒꯦ, ꯆꯥꯛꯀꯧꯕ ꯑꯗꯨꯁꯨ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯛꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦꯗꯣ꯫ ꯑꯗꯨꯕꯨ ꯁꯤꯛꯄꯤꯗꯤ ꯆꯥꯛꯀꯤ ꯊꯧꯔꯥꯡꯒ ꯑꯝꯇ ꯇꯧꯔꯝꯗꯦ꯫ ꯍꯧꯗꯣꯡ ꯂꯥꯛꯄ ꯎꯕꯗ ꯏꯀꯥꯏ ꯃꯟꯈ꯭ꯔꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯣꯠꯈꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯡꯅ ꯎꯁꯥꯗ ꯌꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯛꯄꯤꯅ ꯎꯁꯥꯗ ꯃꯈꯣꯡꯅ ꯍꯥꯏꯒꯠꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯧꯗꯣꯡꯕꯨ ꯏꯀꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫